procedural rule asi mapung phana akhoi thabak tawba ngamdre fail oire haibagi wafam ama lapra tamogi wakhlon da kamai ningbi masi batang se Transil akhoi lower order ki film city khoi president rule ki yo ma ke lenga ki go khoi lower order city khoi amala khoi manipur da do film se phata zone de lei akhoi hoi expect to ruba khoi manipur da president rule le ki kidan akhoi bana kani kai panaru du madu ki miyam ki expectation du up to the mark madu mukti yo ngam de na thamjage aduga leine post da khoi petrol pump sing sida khoi security ngak pa si kya yam na ngak du na madu aso ba phung moi maram ding no hai kan da yana ba ma wari chanago product na koi 24 haye mungna ra kan last petrol pump ne tawri sin na 24 hour ekta petrol pump ne pugi le ba petrol pump sing si security pi ba je hoi of course ngamdi ngamni ba du mai hana adun hena mungna ba thokani matam da smi pugi promising da tek do da na ki press ta bom thamam da ma ama tawgi atugi koi promising ge editor sing le ba du ga media housing si koi security pi ge ada of course ngamna ba your me du maduna long term solution am oiroi of course amrom da khoi tapi ba da main to da khoi president lucida dia koina pami ba praja sin expectation phangi ba expectation tori ba dudi madu mukti khoi yo ngam de have sim si khoi fact ni madu hoji mungna ba ani khoi saku da ba kangpu ni khulai pa ba kangpu ni sidai khoi 24 hour petrol pump si hanga ana sarkar packet na khoi krishna premi ga duga khoi gi nakan amad le ba khoi gi petrol pump dugan da theng ba 24 hour se khoi petrol phang ladin haina la khoi order thoke su lai bali aduna habji loin order se hai takbi duni moinam gi thoke ba thok do adudi khoi samna ha da nan shu khoi mp bom bimol chatana yengu da buffer zone hai da na madu chakha lakya gi su lai ba rti tha ba madu phum yam lai ri buffer zone city of course police home department side ke su buffer zone ko lai ti hai na che thola kani lai ti hai ka su sai ki implement to da gi issue duni lai se implement to da number mo kan da manipur da haji president rule city koi mayam na pam na ba hai du koi dre adu of course haji mayam ngangari ba political observers sing adu ka political analysts sing ngangari sunni koi tang tram phon mong monung da January 26 January hi mamang da adu ki adu popular government ama le kan da madu gi le ba manipur films da hong khara la khatra ha gi pana ba madu di speculation ngakani adu chap chawa ma gi madu na haji anauba popular government ama hek le rakanda maduna koi pharani haiba su madu gi security pi su ngamdri aduna koi yamna manipur gi leiba situation si yamna charak thin nai ba adumba situation am de leibani adu of course tamima mai to duna koi lower order si de adu di afa haiba du oide aduga khuding mak ngak selaga leiba su tawbudi ngamni adu hena mungna ba to ko herakani aduna wari sanaba adu sagi association gi mai gi thambiri budini koi mamang da koi total shutdown la do pullaga adagi point to kan nimi humni koi petrol pump sing han ke da le bani aduna association thamu wafam si governor su ma the head of the state ni on the other hand ma makha dani kuni mak chalai rakha si le si aduna ta bi rakha da yam thuna aduma amicable solution ma pura ba thok tai aduna admai thum jage so adu